ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯤꯡꯉꯣꯜ ꯆꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯕꯤꯅꯣꯏ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯕꯤꯅꯣꯏꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯂꯩ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡꯅ ꯄꯦꯅꯥꯎ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯡꯅ ꯄꯨꯟꯁꯤꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯄꯦꯅꯥꯎ ꯑꯃꯗꯤ ꯄꯨꯟꯁꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯗꯨꯗꯤ ꯇꯥꯏꯕꯪꯄꯥꯛ ꯊꯥꯗꯣꯛꯈꯤ꯫ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯕꯤꯅꯣꯏꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤꯅ ꯃꯕꯣꯛ ꯑꯣꯏꯔꯤꯕꯤ ꯃꯦꯝꯆꯥꯅ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟ ꯇꯧꯕꯤꯔꯛꯈꯤ꯫ ꯕꯤꯅꯣꯏꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯥ ꯀꯦꯁꯣ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯇꯌꯥꯡꯅꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯍꯦꯛ ꯍꯦꯛ ꯌꯦꯡꯁꯤꯟꯕꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯂꯩꯖꯕꯅꯤꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯦꯅꯥꯎ ꯑꯃꯗꯤ ꯄꯨꯟꯁꯤꯕ ꯑꯅꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯉꯝꯂꯝꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯤꯅꯣꯏ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥꯅꯤ꯫ ꯃꯈꯨꯠꯇ ꯁꯦꯟꯖꯥꯎ ꯊꯣꯛꯄ ꯃꯤꯅꯤ꯫ ꯑꯗꯨꯅ ꯃꯥ ꯃꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯕ ꯁꯪꯂꯝꯗꯦ꯫ ꯊꯕꯛ ꯑꯃꯒꯤ ꯑꯃꯨꯛ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯔꯥꯞ ꯑꯔꯥꯞꯄ ꯃꯐꯝꯁꯤꯡꯗ ꯆꯠꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯕꯤꯅꯣꯏ ꯑꯗꯨ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯈꯔ ꯍꯥꯏꯒꯠꯂꯒ ꯂꯩꯕ ꯁꯍꯔ ꯃꯆꯥ ꯑꯃꯗ ꯃꯥꯒꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯆꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯊꯕꯛ ꯃꯐꯝ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯁꯥꯟꯇꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯊꯦꯡꯅꯈꯤ꯫ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯒꯤ ꯃꯈꯣꯏꯅꯤ ꯁꯛꯈꯪꯅꯈꯤ꯫ ꯅꯣꯡꯃꯗꯤ ꯁꯥꯟꯇꯤ ꯑꯃꯗꯤ ꯕꯤꯅꯣꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯣꯏ ꯂꯩꯀꯥꯏꯗꯨꯒꯤ ꯂꯝꯄꯥꯛ ꯃꯆꯥ ꯑꯃꯗ ꯎꯅꯔꯝꯃꯤ꯫ ꯑꯗꯨ ꯇꯥ ꯕꯤꯅꯣꯏ, ꯑꯩꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ, ꯍꯌꯦꯡ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯦ ꯀꯥꯏꯗꯅ ꯑꯩꯗꯤ ꯅꯣꯏꯒꯤ ꯈꯨꯡꯒꯪꯗꯨꯗ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯁꯥꯔꯒ ꯂꯩꯁꯤꯀꯣ꯫ ꯑꯩꯒꯤ ꯏꯆꯥꯅꯤ, ꯑꯥꯗ ꯂꯩꯍꯧꯔꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ? ꯅꯣꯏꯒꯤ ꯏꯃꯥ ꯂꯩꯔꯤꯗꯨꯗꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯃꯒ ꯃꯥꯒꯤ ꯅꯨꯄꯤꯒꯁꯨ ꯂꯩꯔꯤ꯫ ꯃꯣꯏꯒꯤꯅꯤ ꯍꯥꯏꯗꯅ ꯊꯥꯒꯤ ꯑꯣꯏꯅ ꯁꯦꯜ ꯈꯔ ꯊꯥꯔꯒ ꯂꯣꯏꯔꯦ꯫ ꯈꯨꯅꯨꯡ ꯆꯨꯕ ꯃꯐꯝꯗꯨꯗ ꯑꯩꯗꯤ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯁꯤꯒꯤ ꯉꯥꯛꯁꯨ ꯅꯠꯇꯅ ꯅꯪꯁꯨ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯒ ꯌꯦꯡꯉꯨ꯫ ꯁꯍꯔꯗ ꯂꯩꯕ ꯍꯥꯏꯕꯁꯤꯒ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕ ꯍꯥꯏꯕꯁꯤꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯅꯤ? ꯍꯌꯦꯡ ꯁꯦꯜ ꯊꯨꯝꯒꯤ ꯊꯕꯛꯀꯤ ꯀꯥꯟꯅꯕ ꯑꯃ ꯍꯦꯛ ꯂꯥꯛꯄꯗ ꯁꯍꯔꯗ ꯂꯩꯕ ꯍꯥꯏꯁꯤꯅ ꯈꯨꯗꯣꯡꯆꯥꯕ ꯍꯦꯛꯇ ꯐꯪꯂꯗꯧꯅꯤ꯫ ꯑꯁ, ꯅꯪꯒꯤ ꯋꯥꯁꯦ ꯑꯩ ꯀꯌꯥ ꯌꯥꯅꯤꯡꯕ ꯐꯥꯎꯗꯦꯗ꯫ ꯑꯩꯅ ꯏꯆꯥꯅꯤꯒꯤ ꯌꯥꯝꯅ ꯈꯜꯂꯨꯕꯒꯤ ꯉꯥꯛꯇꯁꯨ ꯅꯠꯇꯦ꯫ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛ ꯂꯣꯏꯅ ꯆꯥꯎꯔꯦ꯫ ꯏꯆꯥꯅꯨꯄꯤꯗꯨꯗꯤ ꯆꯍꯤ 1-2 ꯂꯩꯔꯒ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯔꯅꯤ꯫ ꯍꯣ, ꯑꯗꯨꯗꯤ ꯆꯞ ꯆꯥꯔꯦ, ꯌꯥꯔꯦ꯫ ꯏꯃꯥꯗꯨꯁꯨ ꯃꯁꯥ ꯀꯜꯂꯤ ꯍꯥꯏꯗꯥꯏꯅꯦ, ꯃꯥꯒ ꯑꯗꯨꯝ ꯂꯩꯖꯔꯁꯅꯤ ꯑꯥꯗ꯫ ꯑꯩꯈꯣꯏꯅꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯈꯛꯀꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃ ꯁ꯭ꯋꯥꯏꯗ ꯁꯦꯝꯃꯗꯕꯅꯤ꯫ ꯍꯌꯦꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣই ꯍꯟꯅꯨꯔꯀꯥꯟꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯨꯡꯁꯤꯜꯂꯀꯥꯟꯗ ꯑꯥꯗ ꯂꯩꯔꯨꯕ ꯌꯥꯏ ꯀꯩꯅꯣ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯔꯁꯦꯕ꯫ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯇꯜꯂꯤꯗꯤ ꯑꯁꯨꯛ ꯍꯟꯅꯨꯔꯀꯥꯟꯗ ꯏꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯗ ꯑꯃꯨꯛ ꯅꯧꯅ ꯂꯨꯍꯣꯡꯗꯣꯏꯁꯤꯅꯤ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯅꯗꯤ ꯏꯀꯥꯏꯔꯅꯤꯗ꯫ ꯀꯩꯒꯤ ꯂꯨꯍꯣꯡꯗꯣꯏꯅꯣ? ꯂꯨꯍꯣꯡꯉꯣꯏ꯫ ꯍꯧꯖꯤꯛ ꯃꯇꯝꯗ ꯂꯨꯍꯣꯡꯕ ꯍꯥꯏꯁꯦ ꯁꯦꯜꯒꯤ ꯊꯕꯛꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯇꯥꯟꯅꯔꯒ, ꯑꯩꯈꯣꯏ ꯏꯃꯥꯍꯣꯏ ꯀꯩꯍꯣꯏ ꯈꯔ ꯇꯥꯟꯅꯔꯒ ꯀꯣꯛ ꯀꯩꯅꯥ ꯀꯠꯊꯣꯛꯄꯅ ꯐꯅꯤ꯫ ꯍꯧꯖꯤꯛ ꯅꯪꯒꯤ ꯈꯨꯠꯇ ꯁꯦꯜ ꯈꯔ ꯂꯩꯔꯤꯕꯗꯣ, ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯑꯃ ꯁꯥꯅꯕ ꯇꯧ꯫ ꯌꯨꯝꯗꯣ ꯍꯦꯛ ꯁꯥꯕ ꯂꯣꯏꯕꯒ ꯑꯩꯈꯣꯏꯅꯤ ꯀꯩꯅꯥ ꯀꯠꯅꯕ ꯇꯧꯁꯦ꯫ ꯑꯩꯅꯗꯤ ꯌꯨꯝꯁꯤ ꯁꯥꯔꯕꯗꯤ ꯈꯔ ꯐꯖꯅ ꯌꯥꯝꯅ ꯆꯥꯎꯅ ꯂꯤꯡ ꯂꯥꯎꯅ ꯁꯥꯅꯤꯡꯕ꯫ ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯔꯤ ꯃꯇꯝꯗꯨꯒꯗꯤ ꯈꯔ ꯈꯨꯌꯧꯅꯗꯧ ꯃꯥꯜꯂꯤꯅꯦ꯫ ꯈꯨꯌꯧꯅꯔꯣꯏ꯫ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯍꯦꯛꯇ ꯀꯩꯅꯥ ꯀꯠꯇꯧ ꯅꯠꯇꯦ꯫ ꯇꯥꯕꯤꯅꯨꯅꯤ, ꯌꯨꯝꯗꯣ ꯈꯔ ꯊꯨꯅ ꯁꯥꯕ ꯍꯧꯖꯤꯟꯅꯕ ꯇꯧꯔꯣ꯫ ꯌꯨꯝꯗꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯣ, ꯁꯍꯔꯗ ꯌꯨꯝ ꯑꯃ ꯁꯥꯔꯅꯤ ꯍꯥꯏꯗꯅ꯫ ꯍꯣꯏ, ꯅꯪꯅꯕꯨ ꯌꯥꯔꯗꯤ, ꯅꯪꯅ ꯍꯥꯏꯔꯗꯤ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯐꯔꯦ, ꯃꯇꯝꯁꯨ ꯊꯦꯡꯈ꯭ꯔꯦ, ꯃꯝꯁꯤꯜꯂꯛꯏ, ꯆꯠꯅꯕ ꯇꯧꯁꯤꯁꯦ꯫ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯕꯤꯅꯣꯏꯒꯤ ꯌꯨꯝ ꯑꯆꯧꯕ ꯑꯃꯁꯨ ꯁꯦꯜ ꯆꯪꯅ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯌꯨꯝꯗꯣ ꯍꯦꯛ ꯁꯥꯕ ꯂꯣꯏꯕꯒ ꯁꯥꯟꯇꯤ ꯃꯈꯣꯏ ꯑꯅꯤ ꯀꯩꯅꯥ ꯀꯠꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯁꯥꯟꯇꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯍꯦꯛ ꯑꯣꯏꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯕꯤꯅꯣꯏꯁꯨ ꯌꯥꯝꯅ ꯍꯣꯡꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯆꯥꯒꯤ ꯑꯃꯗꯤ ꯃꯃꯥꯒꯤꯅꯤ ꯍꯥꯏꯗꯅ ꯁꯦꯜ ꯈꯔ ꯊꯥꯔꯝꯕꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯃꯌꯨꯝꯒꯤ ꯃꯤ ꯑꯃꯠꯇ ꯍꯥꯟꯅ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯁꯥꯟꯇꯤ ꯑꯃꯗꯤ ꯁꯥꯟꯇꯤꯅ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯈꯛ ꯅꯠꯇꯅ ꯑꯇꯩ ꯑꯃꯠꯇ ꯍꯥꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯁꯣꯝꯗ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯗꯨꯗꯗꯤ ꯕꯤꯅꯣꯏꯒꯤ ꯃꯆꯥ ꯑꯅꯤꯗꯣ
ꯑꯣꯟꯊꯣꯛꯄ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯂꯝꯃꯤ꯫ ꯕꯤꯅꯣꯏꯅ ꯁꯦꯜ ꯊꯥꯔꯛꯄ ꯂꯦꯞꯈ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯀꯦꯁꯣ ꯑꯃꯗꯤ ꯇꯌꯥꯡ ꯑꯅꯤꯁꯨ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗꯕ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯇꯌꯥꯡꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯆꯥꯛꯁꯪꯗ ꯆꯥꯛ ꯄꯤꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯆꯥꯅ ꯄꯦꯅꯥꯎꯒ ꯄꯨꯟꯁꯤꯕꯒꯁꯨ ꯇꯌꯥꯡꯈꯣꯏꯒꯤ ꯆꯥꯛꯁꯪꯗꯨꯗ ꯆꯪꯂꯛꯇꯨꯅ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯧꯄꯥ ꯂꯥꯛꯄꯗꯨꯗ ꯇꯌꯥꯡ ꯑꯗꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯐ꯭ꯔꯪ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯇꯨꯅ ꯏꯁꯧ ꯇꯧꯔꯛꯂꯝꯃꯤ꯫ ꯆꯥꯔꯝꯗꯥꯏ ꯊꯛꯂꯝꯗꯥꯏꯁꯤꯗ ꯃꯤꯇꯥ ꯈꯝꯗꯥꯕꯤ ꯃꯌꯥꯝꯁꯤꯅ ꯆꯥꯕꯗ ꯑꯃꯠꯇ ꯃꯁꯤ ꯑꯣꯏꯔꯔꯣꯏꯗ꯫ ꯃꯣꯏꯒꯤ ꯃꯄꯥꯗꯨꯁꯨ ꯃꯀꯣꯛꯇꯨꯗ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦꯕ꯫ ꯃꯆꯥ ꯑꯅꯤꯁꯤꯅ ꯂꯩꯍꯧꯔꯤꯕꯁꯦ ꯅꯣꯡꯃꯇꯁꯨ ꯌꯦꯡꯁꯤꯜꯂꯨꯗꯅ꯫ ꯑꯩꯈꯣꯏꯗꯤ ꯃꯣꯏꯗꯨꯅ ꯁꯦꯜ ꯈꯥꯎꯖꯥꯎ ꯊꯣꯛꯄ ꯅꯠꯇꯕꯅꯤꯅ ꯃꯤꯒꯤ ꯃꯆꯥ ꯃꯁꯨ ꯑꯔꯦꯝꯕꯗ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯨꯛ ꯊꯣꯛꯀꯤ ꯏꯆꯥ ꯑꯅꯤꯁꯤꯈꯛ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯐꯥꯎ ꯑꯋꯥꯕ ꯑꯣꯏꯔꯁꯤꯗ ꯃꯤꯒꯤ ꯃꯆꯥꯗ ꯄꯤꯖꯅꯕ ꯑꯔꯦꯝꯕ ꯄꯥꯒ ꯂꯩꯖꯗꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯇꯌꯥꯡꯅ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯗꯨꯗ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯄꯦꯅꯥꯎꯒ ꯄꯨꯟꯁꯤꯕꯒꯁꯨ ꯃꯕꯨꯛ ꯂꯥꯝꯂꯕꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯃꯌꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯤ꯫ ꯄꯦꯅꯥꯎꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯏꯀꯥꯏꯕ ꯈꯪꯂꯦ꯫ ꯑꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠ ꯁꯝꯂꯒ ꯁꯨꯃꯥꯡꯗ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯆꯤꯆꯦ, ꯀꯩꯒꯤꯅꯣ ꯏꯗꯣꯝꯆꯥꯅ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣꯅ ꯀꯧꯔꯛꯇ꯭ꯔꯤꯁꯦ? ꯃꯣꯏꯅ ꯀꯧꯔꯛꯇ꯭ꯔꯁꯨ ꯆꯥꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ꯫ ꯏꯗꯣꯝꯆꯥ ꯍꯣꯏꯒꯤꯁꯨ ꯆꯦꯡ ꯌꯥꯝꯅ ꯂꯩꯇꯕꯒꯤ ꯆꯥꯛ ꯌꯥꯝꯅ ꯊꯣꯡꯗꯦ ꯍꯥꯏꯕꯅꯤ꯫ ꯂꯥꯛꯑꯣ, ꯑꯥꯗ ꯏꯪꯈꯣꯜ ꯃꯇꯣꯜꯗ ꯍꯧꯔꯤꯕ ꯆꯨ ꯄꯥꯝꯕꯤꯁꯤꯡꯁꯤꯒꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯆꯨ ꯑꯣꯏꯅ ꯆꯥꯎꯔꯁꯤ꯫ ꯄꯨꯛ ꯊꯟꯒꯗ꯭ꯔꯣ ꯏꯆꯦ? ꯊꯟꯅꯕ ꯆꯥꯗꯣꯏꯅꯤ꯫ ꯃꯥꯒꯤ ꯃꯍꯤꯗꯣ ꯊꯨꯝꯕꯅꯤꯅ ꯄꯨꯛ ꯊꯟꯒꯠꯄꯅꯤ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯆꯥꯎꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯧꯄꯥ ꯑꯅꯤꯗꯨ ꯆꯨ ꯆꯥꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯂꯦꯜꯂꯝꯃꯤ꯫ ꯁꯣꯝꯗ ꯏꯃꯨꯡꯗꯁꯨ ꯇꯌꯥꯡꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯆꯥꯛ ꯄꯤꯖꯔꯤꯉꯩ ꯃꯅꯦꯝ ꯏꯕꯦꯝ ꯃꯦꯝꯆꯥ ꯆꯪꯂꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯇꯤꯡꯉꯛ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯕꯗꯣ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃꯃꯝꯇ ꯑꯣꯏꯔꯕꯁꯨ ꯄꯤꯖꯕꯤꯔꯝꯃꯨ ꯌꯥꯗ꯭ꯔꯣ? ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ, ꯑꯩꯈꯣꯏꯅꯗ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯕ ꯉꯝꯕ ꯅꯠꯇꯦ꯫ ꯏꯆꯥ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗꯕ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯃꯤꯆꯥ ꯄꯤꯖꯅꯕ ꯆꯥꯛꯅꯣ? ꯃꯣꯏꯒꯤ ꯃꯄꯥ ꯁꯦꯟꯖꯥꯎ ꯄꯥꯏꯕꯗꯨꯅ ꯃꯆꯥꯅꯤꯁꯦ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯕꯗꯤ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯥꯗꯁꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯔꯒ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯉꯦꯗꯥꯏꯅꯦ? ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯊꯝꯈ꯭ꯔꯣ ꯏꯃꯥ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯑꯩꯈꯣꯏꯅ ꯁꯦꯜ ꯌꯥꯝ ꯊꯣꯛꯇꯅ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯣꯏꯅ ꯄꯨꯕ ꯉꯝꯅꯤꯁꯨ ꯅꯠꯇꯦ꯫ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯑꯁꯤꯗ ꯑꯩ ꯑꯉꯥꯡ ꯑꯅꯤꯁꯤ ꯄꯨꯔꯒ ꯁꯍꯔꯗ ꯆꯠꯂꯒꯦ꯫ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯑꯃ ꯐꯖꯅ ꯁꯥꯟꯅꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯦꯝꯆꯥꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯨ ꯑꯅꯤꯗꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ꯫ ꯆꯨ ꯃꯌꯥꯝ ꯊꯥꯔꯤꯕꯗꯨꯝꯅ ꯐꯝꯂꯒ ꯆꯨ ꯆꯥꯔꯤꯕꯗꯨꯕꯨ ꯎꯕꯗ ꯃꯦꯝꯆꯥꯁꯨ ꯃꯁꯨ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯦꯅꯥꯎ, ꯑꯕꯣꯛ ꯁꯦꯜ ꯄꯤꯒꯦ꯫ ꯅꯪ ꯀꯩꯊꯦꯜꯗ ꯅꯇꯣꯝꯇ ꯆꯠꯄ ꯉꯝꯒꯗ꯭ꯔꯣ? ꯀꯩ ꯂꯩꯗꯣꯏꯅꯣꯕꯣ? ꯅꯪꯒ ꯄꯨꯟꯁꯤꯕꯒ ꯆꯥꯅꯕ ꯀꯕꯣꯛꯂꯥ ꯑꯆꯥꯄꯣꯠꯂꯥ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯨꯁꯣ꯫ ꯁꯦꯁꯦ, ꯁꯤꯒꯤ ꯁꯦꯜꯁꯤ ꯄꯨꯈꯣ꯫ ꯌꯥꯝꯕ ꯁꯦꯜꯗꯤ ꯅꯠꯇꯦ, ꯁꯤꯅ ꯀꯣꯟꯅꯅꯕ ꯂꯩꯔꯛꯎ꯫ ꯑꯕꯣꯛ, ꯅꯪꯗꯤ ꯊꯕꯛꯁꯨ ꯁꯨꯗꯦ, ꯀꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯑꯗꯨ ꯍꯪꯒꯅꯨꯅꯦ, ꯆꯠꯂꯣ ꯁꯠ꯫ ꯅꯗꯣꯝꯆꯥꯁꯤ ꯎꯈ꯭ꯔꯕꯗꯤ ꯁꯦꯜꯗꯣ ꯑꯃꯨꯛ ꯂꯧꯕꯤꯈꯤꯕ ꯇꯥꯔꯦꯅꯦ꯫ ꯆꯠꯂꯣ ꯁꯠ꯫ ꯑꯁꯨꯝꯅ ꯃꯕꯣꯛꯅ ꯍꯥꯏꯔꯕꯗꯨꯗ ꯄꯦꯅꯥꯎꯁꯨ ꯆꯦꯟꯆꯠ ꯇꯧꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯍꯧꯖꯤꯛꯇꯗ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯄꯨꯟꯁꯤꯕ, ꯅꯪꯕꯨ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯗꯕ꯭ꯔꯣ? ꯆꯠꯅꯤꯡꯉꯦ ꯑꯕꯣꯛ, ꯑꯩꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯦ꯫ ꯑꯕꯣꯛ, ꯑꯌꯨꯛꯇ ꯄꯨꯕꯤꯌꯣ꯫ ꯄꯨꯗꯣꯏꯅꯦ꯫ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯑꯁꯤꯗ ꯑꯕꯣꯛꯅꯅꯦ ꯅꯪꯒ ꯆꯤꯆꯦꯒꯁꯦ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯄꯨꯗꯣꯏꯅꯦ꯫ ꯑꯁꯨꯝꯅ ꯃꯕꯣꯛ ꯃꯦꯝꯆꯥꯅ ꯃꯁꯨ ꯑꯅꯤꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯌꯧꯔꯛꯂꯦ꯫ ꯃꯦꯝꯆꯥꯅ ꯃꯁꯨ ꯑꯅꯤ ꯄꯨꯗꯨꯅ ꯁꯍꯔꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯅ ꯃꯤ ꯈꯨꯗꯤꯡ ꯀꯣꯏꯍꯪꯗꯨꯅ ꯃꯆꯥꯅꯨꯄꯥ ꯕꯤꯅꯣꯏꯒꯤ ꯃꯌꯨꯝ ꯊꯤꯔꯛꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯕꯤꯅꯣꯏꯒꯤ ꯃꯌꯨꯝ ꯊꯦꯡꯅꯔꯦ꯫ ꯀꯣꯟꯊꯣꯡ ꯍꯥꯡꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯆꯪꯂꯛꯂꯦ꯫ ꯌꯨꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯁꯦꯜ ꯆꯪꯅ ꯈꯨꯠ ꯆꯪꯅ ꯁꯥꯕ ꯌꯨꯝꯅꯤ꯫ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯏꯪꯈꯣꯜ ꯁꯝꯕꯜ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏ꯫ ꯌꯦꯡꯕꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯒꯤ ꯌꯨꯝ ꯑꯗꯨꯃꯛ ꯃꯥꯜꯂꯤ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯦꯝꯆꯥꯅ ꯀꯧꯏ꯫ ꯕꯤꯅꯣꯏ, ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯏꯃꯨꯡꯗꯒꯤ ꯕꯤꯅꯣꯏꯒ ꯁꯥꯟꯇꯤꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯌꯥ, ꯏꯃꯥ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯑꯉꯥꯡ ꯑꯅꯤꯁꯤ ꯌꯧꯔꯛꯂꯦ꯫ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯄꯤꯔꯣ ꯏꯃꯥ꯫ ꯃꯇꯝ ꯁꯥꯡꯂꯕꯒꯤ ꯇꯨꯡꯗ ꯃꯄꯥ ꯎꯖꯕ ꯐꯪꯕꯗ ꯑꯉꯥꯡ ꯑꯅꯤꯗꯨ ꯕꯤꯅꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯜꯂꯤ꯫ ꯄꯦꯅꯥꯎꯅ, ꯄꯥꯕꯨꯡ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯄꯥꯕꯨꯡ? ꯀꯔꯤꯒꯤ ꯏꯆꯥ ꯑꯅꯤꯕꯨ ꯄꯥꯕꯨꯡꯅ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯅꯣ? ꯁꯤꯗꯒꯤꯗꯤ ꯄꯥꯕꯨꯡ ꯇꯣꯏꯅ ꯂꯥꯛꯂꯗꯕꯅꯤ꯫
ꯄꯥꯕꯨꯡꯅ ꯁꯦꯜ ꯄꯤꯔꯛꯇꯕꯗ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯗꯦ. ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯄꯥꯕꯨꯡ. ꯄꯥꯕꯨꯡꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯂꯒ ꯄꯤꯖꯗꯣꯏꯅꯤ ꯉꯁꯤꯗꯤ. ꯄꯥꯕꯨꯡ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯒꯦꯀꯣ. ꯑꯁꯨꯝꯅ ꯕꯤꯅꯣꯏꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯔꯦ. ꯆꯥꯛ ꯇꯣꯛꯂꯛꯄꯗꯨꯗ ꯃꯦꯝꯆꯥ, ꯕꯤꯅꯣꯏ ꯑꯃꯗꯤ ꯁꯥꯟꯇꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ. ꯃꯦꯝꯆꯥꯅ, ꯕꯤꯅꯣꯏ, ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯁꯣꯏ. ꯍꯣꯏ, ꯅꯪꯅ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯜꯂꯞ ꯂꯣꯏꯅꯗꯅ ꯁꯤꯗ ꯂꯩꯈꯤꯕꯗꯨꯕꯨꯗꯤ ꯏꯃꯥ ꯋꯥꯔꯧꯗꯦ. ꯑꯗꯨꯕꯨ ꯅꯪꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥ ꯑꯅꯤꯁꯤꯕꯨ ꯅꯪꯅ ꯍꯟꯅ ꯌꯦꯡꯂꯛꯇꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯦ. ꯏꯃꯥ, ꯑꯩꯁꯨ ꯍꯥꯟꯅꯒꯨꯝ ꯁꯦꯜ ꯖꯣꯕ ꯊꯣꯛꯄꯗꯣ ꯑꯣꯏꯔꯦ. ꯌꯨꯝꯖꯥꯎꯁꯤꯃ ꯁꯥꯖꯤꯜꯂꯨꯕꯒ ꯏꯪꯈꯣꯜ ꯑꯆꯧꯕꯁꯤꯃ ꯂꯩꯔꯨꯕꯒ ꯑꯩꯅ ꯆꯥꯔꯤꯕ ꯈꯔꯁꯤꯒ ꯌꯨꯝꯗ ꯁꯦꯜ ꯊꯥꯔꯛꯄ ꯉꯝꯒꯗꯧ ꯃꯥꯟꯗ꯭ꯔꯤꯕ. ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ? ꯃꯧ ꯑꯇꯣꯝꯕꯤꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯔꯣꯜ ꯂꯣꯜꯂꯛꯂꯦ. ꯀꯦꯁꯣꯁꯨ ꯁꯦꯜ ꯁꯨꯝ ꯊꯣꯛꯄ ꯅꯠꯇꯦ, ꯁꯨꯔꯒ ꯆꯥꯕꯅꯤ. ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯃꯕꯨꯛ ꯊꯜꯍꯟꯒꯗ꯭ꯔꯥ? ꯑꯉꯥꯡ ꯑꯅꯤꯁꯤꯕꯨ ꯃꯕꯨꯛ ꯊꯜꯍꯟꯒꯗ꯭ꯔꯥ? ꯑꯋꯥꯕ ꯑꯣꯏꯔꯦꯅꯦ. ꯏꯃꯥꯅ ꯏꯁꯥꯁꯦ ꯇꯤꯛ ꯇꯤꯛ ꯂꯥꯎꯗꯅ ꯃꯄꯥꯜ ꯊꯣꯛꯂꯒ ꯁꯦꯜ ꯇꯥꯜꯂꯨꯅꯤꯁꯨ ꯅꯠꯇꯦ. ꯆꯍꯤ ꯑꯃ ꯑꯅꯤꯁꯤꯗꯤ ꯏꯃꯥ ꯎꯄꯥꯏ ꯑꯃ ꯇꯧꯕꯤꯔꯣ. ꯑꯩꯁꯨ ꯑꯩꯅ ꯉꯝꯅ ꯃꯇꯝꯗ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯦ. ꯇꯥꯟꯖꯥꯗꯨꯗ ꯁꯥꯟꯇꯤꯅ ꯃꯔꯛ ꯐꯠꯊꯠꯂꯒ ꯍꯥꯏꯔꯛꯂꯝꯃꯤ. ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯍꯜꯗꯨꯒꯤ ꯃꯄꯥꯝꯗ ꯊꯝꯈꯤꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ? ꯃꯈꯣꯏꯒꯤꯁꯨ ꯃꯁꯨꯅꯤ ꯀꯩꯅꯣ. ꯃꯈꯣꯏꯁꯨ ꯈꯔ ꯌꯦꯡꯐꯝ ꯊꯣꯛꯏ. ꯍꯧꯖꯤꯛꯇꯤ ꯇꯥꯆꯧ ꯈꯣꯏꯅꯤꯒꯤ ꯏꯆꯥ ꯑꯃꯁꯨ ꯂꯩꯖꯔꯦ. ꯏꯆꯥꯁꯤ ꯌꯣꯛꯄꯗ ꯁꯦꯜ ꯌꯥꯝꯅ ꯆꯪꯉꯤ. ꯂꯋꯥꯏ ꯊꯋꯥꯏ ꯈꯨꯡꯒꯪꯗ ꯑꯣꯏꯔꯕꯗꯤ ꯈꯔ ꯆꯥ ꯈꯔ ꯊꯛ ꯄꯪꯂꯩꯗ ꯂꯩꯕꯗꯣ ꯌꯥꯕ. ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯁꯍꯔꯗꯗꯤ ꯑꯃꯒ ꯑꯃꯒ ꯍꯦꯟꯕ ꯇꯥꯟꯅꯕ ꯃꯐꯝꯅꯤꯅ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯆꯥꯟꯅꯗꯦ. ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯑꯩꯅ ꯈꯟꯕꯗ ꯆꯍꯤ 19 ꯁꯨꯔꯝꯒꯗꯧ ꯃꯥꯜꯂꯤ. ꯃꯔꯦꯡ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯏꯀꯥꯏꯒꯤ ꯈꯪꯅꯗ꯭ꯔ ꯃꯇꯝꯁꯤꯗ ꯃꯥꯅ ꯑꯉꯥꯡ ꯃꯆꯥ ꯁꯥꯔꯒ ꯂꯩꯔꯗꯤ ꯀꯃꯥꯏ ꯌꯥꯅꯤ? ꯏꯃꯥ ꯍꯣꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯁꯦꯜ ꯊꯣꯛꯅꯕ ꯐꯤ ꯁꯥꯕ꯭ꯔꯥ ꯐꯤ ꯂꯣꯟꯕ ꯇꯧꯍꯜꯂꯣ. ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯔꯕꯗꯤ ꯃꯌꯨꯝ ꯄꯜꯍꯟꯈ꯭ꯔꯣ. ꯃꯥ ꯂꯨꯍꯣꯡꯕꯒꯤ ꯑꯆꯪꯕ ꯁꯦꯜꯁꯤꯡꯗꯣ ꯑꯩꯈꯣꯏ ꯂꯣꯏ ꯄꯨꯊꯣꯛꯂꯒꯦ. ꯃꯦꯝꯆꯥ ꯅꯤꯡꯉꯝꯗꯅ ꯁꯥꯟꯇꯤꯗ ꯌꯦꯡꯉꯤ. ꯑꯉꯥꯡꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯀꯝꯗꯧꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯍꯥꯏꯗꯅ ꯏꯟꯁꯤꯟꯗꯣꯏꯅꯣꯅꯦ? ꯃꯁꯤꯁꯤ ꯆꯠꯈ꯭ꯔꯕꯗꯤ ꯃꯧꯄꯥꯁꯤꯗꯤ ꯀꯅꯥꯒ ꯂꯩꯍꯧꯅꯤ? ꯃꯧꯄꯥ ꯅꯨꯄꯥꯁꯤꯒꯤꯗꯤ ꯏꯃꯥ ꯍꯣꯏꯅ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯅꯨ. ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯤ ꯂꯩꯔꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ. ꯇꯧꯕꯇꯕꯨ ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯂꯩꯃꯤꯟꯅꯕꯗꯤ ꯑꯩ ꯇꯜꯂꯤ. ꯐꯔꯦ ꯏꯃꯧꯅꯕꯨ ꯄꯨꯟꯁꯤꯕꯁꯦ ꯌꯦꯡꯁꯤꯟꯕ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯃꯁꯤꯁꯦ ꯈꯔ ꯊꯨꯅ ꯑꯩꯈꯣꯏꯅ ꯃꯌꯨꯝ ꯄꯥꯜꯍꯟꯈꯤꯅꯕ ꯇꯧꯔꯒꯦ. ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯐꯅꯕ ꯁꯤꯟꯕꯤꯔꯣ. ꯑꯁꯨꯝꯅ ꯑꯀꯨꯞꯄ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯦꯝꯆꯥꯗꯣ ꯃꯁꯨ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯆꯍꯤ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯄꯦꯅꯥꯎꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ. ꯑꯗꯨꯒ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤꯕꯁꯨ ꯕꯤꯅꯣꯏ ꯑꯃꯗꯤ ꯃꯃꯥꯇꯣꯟ ꯁꯥꯟꯇꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ. ꯁꯥꯟꯇꯤꯁꯨ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯆꯥꯅꯨꯄꯤ ꯑꯕꯦꯊꯣꯏ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯐꯪꯖꯔꯤ. ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯂꯦ. ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯄꯨꯟꯅ ꯃꯔꯤꯗꯨ ꯌꯨꯝꯗꯨꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯆꯥꯗ ꯀꯥ ꯍꯦꯟꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄ ꯍꯥꯏꯕꯁꯤ ꯈꯔ ꯇꯥꯡꯅ ꯊꯣꯛꯀꯅꯤ. ꯃꯆꯤꯟꯗ ꯐꯅ ꯅꯨꯡꯁꯤ ꯍꯥꯏꯔꯕꯁꯨ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯑꯆꯥꯟ ꯃꯤꯔꯩ ꯅꯥꯏꯔꯝꯃꯤ. ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯟꯇꯤ ꯃꯕꯨꯛꯆꯦꯜ ꯑꯣꯟꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯕꯤꯅꯣꯏꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯆꯧꯕꯗꯨ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕ ꯈꯛꯇꯒꯤ ꯑꯣꯏꯍꯟꯅꯤꯡꯕꯅ ꯁꯥꯟꯇꯤꯅ ꯄꯨꯟꯁꯤꯕꯕꯨ ꯌꯨꯝꯗꯒꯤ ꯀꯝꯗꯧꯅ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯝꯃꯤ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯄꯨꯟꯁꯤꯕꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯏꯔꯨ ꯂꯨꯖꯔꯨꯔꯒ ꯍꯜꯂꯛꯄꯗ ꯃꯃꯥꯏꯕꯦꯝꯃ ꯁꯥꯟꯇꯤꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯤꯔꯦꯝ ꯊꯥꯛꯄ ꯉꯝꯖꯗ꯭ꯔꯦ ꯃꯤꯔꯦꯝ ꯊꯥꯛꯄ. ꯆꯦꯡ ꯁꯦꯔꯗ ꯁꯦꯜ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯔꯤꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯛꯆꯦꯜ ꯆꯥꯎꯔꯤꯕꯅꯤꯗꯅ ꯃꯤꯒꯤ ꯃꯆꯥ ꯈꯔ ꯌꯨꯝꯁꯤꯗ ꯀꯧꯁꯤꯜꯂꯒ ꯊꯝꯃꯦ. ꯊꯕꯛ ꯍꯥꯏꯔ ꯃꯅꯥꯐꯥꯎ ꯀꯥꯟꯅꯕ ꯈꯪꯗꯕ. ꯆꯥꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ. ꯃꯤ 3ꯒꯤ ꯆꯥꯛꯂꯨꯛꯄꯨ ꯃꯇꯣꯝꯇꯅ ꯆꯥꯏꯅꯦ. ꯑꯁꯨꯝꯅ ꯏꯁꯧ ꯂꯥꯡꯂꯝꯕꯗꯒꯤ ꯄꯨꯟꯁꯤꯕ ꯆꯪꯂꯛꯄ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯥꯟꯇꯤꯅ. ꯄꯨꯟꯁꯤꯕ, ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏ ꯍꯥ? ꯑꯩꯅ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯏꯁꯤꯡ ꯆꯥꯏꯔꯝꯃꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯧꯔꯤꯕ ꯀꯣꯕꯤ ꯍꯪꯒꯥꯝ ꯃꯌꯥꯝꯁꯦ ꯅꯪꯅ ꯆꯥꯕꯗꯅꯦ ꯂꯣꯏꯗꯣꯏꯁꯦ. ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ, ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯂꯗꯅ. ꯏꯃꯥ, ꯑꯩꯗꯣ ꯃꯅꯤꯡꯒꯤ ꯈꯣꯡꯕꯥꯜꯗ ꯉꯥ ꯐꯥꯔꯨꯕꯗꯒꯤ ꯏꯔꯨ ꯂꯨꯖꯊꯣꯛꯂꯨꯕꯅꯤ. ꯇꯨ ꯑꯩꯅ ꯉꯥ ꯄꯨꯔꯛꯏꯁꯦ ꯌꯦꯡꯉꯣ ꯏꯃꯥ. ꯅꯪꯒꯤ ꯉꯥꯀꯨꯞ ꯈꯔꯗꯨꯗ ꯆꯣꯞꯄ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ. ꯅꯄꯥꯅ ꯄꯨꯔꯛꯇꯅ ꯉꯥ ꯚꯥꯔꯤꯗ ꯆꯥꯏꯅꯦ. ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯉꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯆꯟꯅꯐꯝ ꯈꯪꯕ ꯅꯠꯇꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯟꯇꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯥ ꯍꯥꯞꯄ ꯄꯥꯇ꯭ꯔꯗꯨ ꯃꯈꯣꯡꯅ ꯀꯥꯎꯈꯥꯏꯔꯝꯃꯤ. ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯉꯥꯁꯤꯡꯗꯨ ꯁꯨꯃꯥꯡꯗꯨꯗ ꯆꯥꯏꯈꯥꯏꯗꯨꯅ ꯇꯥꯔꯝꯃꯤ.
ꯄꯨꯟꯁꯤꯕ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯃꯃꯥꯇꯣꯟ ꯍꯟꯗꯛ ꯃꯔꯛ ꯃꯉꯣꯟꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯈꯣꯟꯗꯥꯁꯤꯡꯁꯤ ꯃꯥ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏ ꯉꯁꯤꯗꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯝꯃꯤ ꯁꯥꯟꯇꯤ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯤꯁꯤ ꯍꯧꯖꯤꯛꯃꯛ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯌꯥꯝ ꯊꯨꯅ ꯏꯁꯤꯡ ꯆꯥꯏꯔꯝꯗ꯭ꯔꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯅꯪ ꯑꯩꯅ ꯅꯊꯤꯕꯣꯡ ꯆꯥꯛ ꯄꯤꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯕꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯂꯒ ꯁꯥꯟꯇꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯄꯨꯟꯁꯤꯕꯁꯨ ꯎꯄꯥꯏ ꯂꯩꯇ ꯉꯥ ꯐꯥꯔꯨꯕꯒꯤ ꯋꯥꯅ ꯍꯜꯂꯛꯂꯒ ꯏꯪꯈꯣꯜ ꯊꯨꯡꯅ ꯏꯁꯤꯡ ꯑꯃꯨꯛ ꯆꯥꯏꯊꯣꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯕꯤꯅꯣꯏꯗꯤ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯑꯍꯤꯡ ꯂꯦꯛꯂꯛꯂꯒꯦ ꯍꯥꯏꯅ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯗ ꯄꯥꯎ ꯄꯤꯔꯛꯂꯝꯃꯤ ꯕꯤꯅꯣꯏ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯁꯥꯟꯇꯤꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯄꯨꯟꯁꯤꯕꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯇꯅ ꯊꯣꯡꯂꯝꯃꯤ ꯊꯣꯏꯕꯁꯨ ꯃꯃꯥꯟꯅꯕ ꯈꯔꯒ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯑꯕꯦꯊꯣꯏ ꯑꯃꯗꯤ ꯂꯤꯟꯊꯣꯏꯒ ꯂꯣꯏꯅꯅ ꯁꯥꯟꯇꯤ ꯆꯥꯛ ꯆꯥꯕ ꯍꯧꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯟꯁꯤꯕꯁꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯐꯝꯊꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯤ ꯂꯩꯔꯝꯗ꯭ꯔꯤ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯇ꯭ꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯣ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯀꯣꯟꯅꯗ꯭ꯔꯕ ꯄꯨꯟꯁꯤꯕ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗꯨꯅ ꯆꯪꯈꯤꯒꯦ ꯇꯧꯏ ꯁꯥꯟꯇꯤꯅ ꯑꯃꯨꯛ ꯇꯨꯡꯂꯣꯝꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯊꯤꯕꯣꯡ ꯆꯥꯛꯇꯨ ꯆꯥꯅꯤꯡꯂꯕꯗꯤ ꯁꯦꯜ ꯊꯣꯛꯀꯗꯕ ꯊꯕꯛ ꯈꯔꯁꯨ ꯇꯧꯋꯣ ꯅꯪ ꯑꯉꯥꯡ ꯃꯆꯥꯃꯛꯇꯤ ꯅꯠꯇꯦꯗꯅ ꯅꯔꯦꯡ ꯅꯃꯥꯟꯅꯕꯁꯤꯡꯗꯤ ꯊꯕꯛ ꯁꯨꯅꯣꯝꯗꯅ ꯏꯃꯨꯡ ꯄꯨꯔꯤ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯂꯩꯀꯥꯏꯒꯤ ꯁꯨꯅꯤꯡꯗ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯦꯔꯒ ꯃꯤꯔꯦꯝ ꯑꯣꯏꯕꯅꯅꯦ ꯅꯄꯨꯟꯁꯤꯗꯣ ꯀꯩꯗꯧꯅꯨꯡꯗ ꯐꯧ ꯃꯥꯏꯀꯩꯗ ꯂꯥꯛꯄ ꯉꯝꯂꯣꯏ ꯌꯥꯔꯦ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗꯨꯗ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊꯥ ꯃꯥꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯤꯟꯗꯥ ꯇꯧꯏ ꯁꯣꯝꯗ ꯆꯥꯛꯁꯪꯗꯅꯤ ꯑꯕꯦꯊꯣꯏ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤꯗꯤ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯀꯩꯗꯧꯔꯤꯕꯅꯣ ꯚꯥꯞ ꯑꯃ ꯇꯥꯕ ꯑꯣꯏꯗ꯭ꯔꯤ ꯑꯕꯦꯊꯣꯏꯅ ꯍꯪꯉꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯏꯃꯥ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯇꯥꯆꯧꯗ ꯆꯩꯔꯤꯗꯣ ꯇꯥꯆꯧꯁꯨ ꯆꯥꯛ ꯄꯤꯖꯧꯋꯣ ꯃꯆꯥꯛ ꯂꯥꯝꯃꯝꯒꯅꯤꯌꯦ ꯅꯣꯏ ꯇꯥꯆꯧꯁꯦ ꯉꯁꯥꯏꯅꯦ ꯉꯥ ꯐꯥꯕ ꯆꯠꯂꯨꯕꯗꯣ ꯑꯗ ꯆꯥꯔꯛꯑꯦꯌꯦ ꯍꯧꯖꯤꯛ ꯆꯥꯅꯤꯡꯗ꯭ꯔꯦꯌꯦ ꯂꯤꯟꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯣ ꯏꯃꯥ ꯇꯥꯆꯧꯗꯨ ꯀꯞꯄꯒ ꯆꯪꯈꯤꯕꯗꯣ ꯑꯩ ꯎꯍꯧꯏ ꯃꯥ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯃꯣꯏꯒꯤ ꯃꯃꯥ ꯑꯁꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯦꯌꯦ ꯑꯗꯨꯒꯤ ꯀꯔꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦ ꯆꯒꯠ ꯆꯒꯠ ꯋꯥ ꯌꯥꯝ ꯍꯪꯉꯤ ꯆꯥꯛꯁꯦ ꯄꯨꯔꯞ ꯆꯥꯊꯣꯛꯑꯣ ꯑꯁꯨꯝꯅ ꯁꯥꯟꯇꯤꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯄꯨꯟꯁꯤꯕꯗꯨ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯒꯤ ꯃꯌꯨꯝꯗ ꯄꯛꯂꯥꯡꯋꯥꯏ ꯇꯩꯕ ꯆꯠꯂꯝꯃꯤ ꯑꯌꯨꯛ ꯉꯟꯇꯥ ꯌꯥꯍꯧꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯕꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯗꯕꯗꯒꯤ ꯑꯉꯝ ꯇꯥꯟꯗꯨꯅ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯕ ꯉꯥꯏꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯄꯨꯟꯁꯤꯕꯗꯨ ꯁꯦꯜ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯒ ꯃꯃꯥꯟꯅꯕ ꯑꯃꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯄꯅꯤ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯃꯃꯥꯟꯅꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯅꯣꯏꯒꯤ ꯅꯃꯥ ꯍꯤꯡꯆꯥꯕꯤꯗꯨꯅ ꯅꯪꯒꯤ ꯆꯥꯛꯄꯨ ꯈꯛꯂꯝꯒꯗꯧ ꯃꯥꯟꯗ꯭ꯔꯤꯗ ꯑꯁꯨꯛ ꯊꯦꯡꯅꯁꯤꯐꯥꯎ ꯍꯜꯂꯛꯇꯦ ꯍꯥꯏꯗꯅ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯀꯥꯗꯣ ꯈꯣꯡꯕꯥꯜꯗꯒ ꯍꯨꯟꯗꯣꯝꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯔꯒ ꯅꯪ ꯆꯠꯈ꯭ꯔꯒꯦꯔꯣ ꯑꯩꯈꯣꯏꯗ ꯆꯥꯔꯨꯁꯤꯔꯕ ꯌꯥꯍꯟꯗꯦ ꯏꯇꯥꯎ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯛꯂꯝꯒꯅꯤ ꯈꯛꯂꯝꯗ꯭ꯔꯒꯅ ꯍꯦꯛ ꯀꯩꯊꯦꯜ ꯆꯠꯂꯒ ꯆꯥꯔꯨ ꯂꯣꯏꯔꯦ ꯑꯩꯅ ꯅꯣꯏꯗ ꯆꯥꯛ ꯆꯥꯕꯗꯣ ꯏꯃꯥꯇꯣꯟꯒꯤ ꯍꯧꯅꯕꯤ ꯃꯤꯃꯥꯡ ꯄꯨꯃꯪ ꯅꯥꯏꯗꯅ ꯋꯥ ꯉꯥꯡꯕꯗꯣ ꯑꯗꯨꯝ ꯇꯧꯔꯛꯇꯣꯏꯅꯦꯕ ꯍꯥꯏꯒꯨꯝꯅ ꯅꯣꯏꯒꯤ ꯅꯃꯥꯇꯣꯟꯁꯦ ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯦ ꯅꯪꯗꯤ ꯍꯩ ꯌꯥꯝ ꯁꯤꯡꯅꯕꯨ ꯂꯩꯃꯤꯟꯅꯔꯤ ꯑꯩꯁꯨ ꯋꯥ ꯈꯔ ꯆꯥꯅꯤꯡꯗ ꯂꯩꯃꯤꯟꯅꯕ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯒꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯒꯅ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯆꯤꯡꯅꯨꯡꯗꯨꯗ ꯂꯩꯔꯨꯔꯗꯧꯅꯤ ꯅꯪꯒꯤ ꯇꯨꯡꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯄꯨꯟꯁꯤꯕ ꯅꯃꯥꯇꯣꯟ ꯑꯁꯤꯒ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯪ ꯋꯥꯕ ꯍꯦꯟꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯄꯨꯟꯁꯤꯕꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯩꯍꯧꯔꯦ ꯃꯃꯥꯟꯅꯕꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯄꯨꯟꯁꯤꯕꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯥꯛꯂꯝꯗ꯭ꯔꯦ ꯄꯨꯟꯁꯤꯕ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯋꯥꯕꯒ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯩꯔꯝꯗꯕꯒꯤ ꯈꯖꯤꯛ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯏꯃꯥ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯤ ꯍꯨꯏꯗ ꯄꯤꯖꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝꯂꯣ ꯅꯨꯡꯊꯤꯜ ꯌꯧꯔꯁꯤꯐꯥꯎ ꯆꯥꯛ ꯆꯥꯕ ꯂꯥꯛꯇ꯭ꯔꯕꯗꯤ ꯍꯨꯏꯗ ꯄꯤꯖꯈꯤꯕ ꯇꯥꯕ ꯏꯃꯥꯅ ꯇꯧꯔꯤꯕꯗꯣ ꯈꯤꯇꯪꯗꯤ ꯍꯦꯟꯃꯜꯂꯤ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ ꯈꯪꯅ ꯑꯩꯒꯤ ꯆꯥꯛ ꯈꯛꯂꯝꯗꯕꯁꯤꯗꯤ ꯇꯧꯒꯦ ꯇꯧꯕꯅꯤ ꯆꯥꯛ ꯆꯥꯈꯣꯝꯇ ꯑꯣꯏꯔꯕꯁꯨ ꯊꯝꯕꯤꯔꯝꯂꯕꯗꯤ ꯑꯩꯗꯤ ꯀꯌꯥꯗ ꯄꯤꯂꯝꯒꯅꯤ ꯑꯣ ꯅꯣꯏꯒꯤ ꯆꯥꯛ ꯁꯦꯟꯅꯔꯒ ꯂꯩꯕꯒ ꯉꯝꯖꯗ꯭ꯔꯦ ꯈꯤꯇꯪ ꯇꯧꯕꯒ ꯑꯩꯕꯨ ꯐꯠꯇꯕ ꯍꯦꯛꯇ ꯇꯥꯍꯟꯕ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯁꯤꯅꯕ꯭ꯔꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕꯁꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯥꯝ ꯄꯦꯟꯗ꯭ꯔꯒꯅꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯅꯤꯡꯂꯒꯅ ꯀꯗꯥꯏꯗ ꯂꯩꯕꯤꯈ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯅꯪꯕꯨ ꯁꯨꯝ ꯊꯥꯛꯇꯨꯅ ꯂꯩꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯣ ꯏꯃꯥꯅ ꯅꯍꯥꯟꯗꯒꯤ ꯑꯩꯉꯣꯟꯗ ꯑꯊꯤꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯤꯕ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯕꯤꯔꯤꯕꯗꯨꯗꯤ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯣꯏꯔꯦ ꯐꯔꯦ ꯏꯃꯥꯅ ꯌꯥꯝꯅ ꯆꯠꯍꯟꯅꯤꯡꯂꯕꯗꯤ ꯑꯩ ꯆꯠꯈꯤꯒꯦ ꯑꯃꯨꯛ ꯍꯟꯅꯁꯨ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯠ ꯑꯔꯛꯂꯣꯏ ꯑꯩꯕꯨꯁꯨ ꯊꯤꯔꯛꯀꯅꯨ ꯅꯪꯕꯨ ꯀꯅꯥ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯤꯔꯛꯈꯤꯗꯣꯏꯕ ꯍꯥ ꯅꯪꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯋꯥꯏ ꯑꯣꯟꯊꯣꯛꯅ ꯁꯪꯗꯣꯏꯅꯤ
इमा इसा कोई खक्ता इंग सिले जाओगे चटपीक्रो चटकिनी ऐ सखिनी असी हाइदुन साउना पुनसिबदो मयुमदगी थोखिरमी शांतिसु तुंगदगी लाउरक्लमी चटनीना सख्रगा अइना तांथोरकपनी अइना ओटपदगी लेबा ngamdadana sakibani kaina mayamangda sandokpadi yaroiko nasana chachakibani tas siungaidana hausikti aikoi kakta hau hau saduna leithok sumangai nan makhaidi masigi mahapapisne chakhini pamudana injang ase hawamda thongjabani ngasidi kaiheldagi nga chawbamdam leithokluge asumna numit aduda punsiba mayum thadoklaga satkibadudagi amukhana khongkul tarakhitri binoy amadi masasingna tatana hangi पुनसीबना युम थादोक्तुना सत्किबगी मरम मदुदा थोकथाक ओंथाक ओंजिन खुंबा हाइबी शांतिना असुमना खुंबी होसेल तालुगी हाइये मफम कदाइ चतोइनोदि हाइरमदे ऐसु माना हारिबदो फागी उरबुइनिंगदना केमथा यौद्रि मरम लेइतना सत्किगदब नते मागी नुगाइतब मसोइदा लेरमगनी खंग्रेदा नोइना पासागी वाहंग मयामसे पुनसीबदो अइना तांथोक्लगा चटहनखिबसि मंगाइ हो अइदिन्या इसा नतना मिसादा गादी वाकना ngang bangam sadi ngang bagi haksu lai sadi aina kari oidana mangonda sei ngang tawdoino aina monomata magi mapuk ni nungai dana ba kari thabak tawba yaukike angang masa pikta pikli basu nate dana pakhang pharabani nupi se masakhi bai su khang manate kanade saksa thoksida asumna santina ontha kon singa khumdana magi maral pumba thaidoki aduga punsi basu numit adudagi hauna yumdu da halakhichi matam khara leiraga punsibado magi apokpi mamado ki mapamda leiri nupi angang thiduna thabain khang tawdu leiri haibagi pau tare khara leiraga thoibasu makoi ga thangnaba khul adudagi nupi mathiduna sauna luhonglammi adubu karamnano maram khangda thoibadu luhongbai kui kuidana wakhal leina naraklammi nongma numit amakhakni matamdo thoiba amadi magi nupi lingjal makoi anigi mamitta masa nupi ama uraba matungni thoibana wakhal leina nabagi lakna phana kana tawringai matanga toidani tingjeldu imungdagi parabsen thoraktuna santina sumangda leiribaduda sensilaglaga tammi kapladuna ima tatondo maningda thamba napi dakto thaklaga leirame tharo olaga khangaureba mai bagi manak tamta munaba tawsima ha karino ne harisibo karino imagi thoiba nangna tawribase chalo thangnaba yumsida nang pabung pot ama pibasa kibani amta thuna kaurusu ima isagi manak leiramge oi ima asum nairamlaga injiladu kapladuna mapabung kawu senkri aduga santina masanupagi manakta sensilaklammi thoibadu mayadagi kongol oduna gyan mangna leimaida tadun leirammi madubada santi kaptuna masabu konkatli imagi bungo karino nangna tawribasibo se mit pango thoiba mai bagi manakta setuna isawa phajibo phabu layengani Janing masih sangsana imani sagi thawai kan se mit amtadi pangoi magi thoiba sumna kapna launa bagi makol tabaduda laikai gi miyamsu sensineraklammi thoibana mayadagi kongol order leirambaduda miyoi khradi nimphung asumna hainai imungi miyoi tajini napi hidak thaklagabu kamaina kanba ngamdoino phana phaba maiba magi manakta salabasu kaisu hinglaroida magi sibu kabai tawrino hanadagi wakhalaina nai habdi tai kamaina kamdawna nakibanudi khangaudene pamoine ngangse yamna phabani punsi baidana mayamba malairamidena makoida magi santi haibi hingsa bisina watpa yamanbadagi yum thadoktuna chatkibani mayambaduna hek chatkibai kanadana thoibasisu makok amai tawrabani mama sina thaina punsibada otkiba mayambagi mahina masanupa amaka yauzabasida phangliba oirini asumna mayamdu loina ngangnarami thoibagi khallagadi nungaiti adubu santida thaina punsibadu otkibadugidi kalakpenarami numituda thoibabu mayam sangduna aphaba maiba magi manakta puraga yenglammi adubu magi masa manungi kayat pumba napi hidak aduna sandokibana thoiba dumakan mangamkichi numidang aduda thoibagi asiba haksang phumnaba koilanglangnarami mamaibi masantidi angawbiga pangkhak oiri imagi bungo imabu thadoktuna chatnabro imunga sida dupamta leudre isa lektrabati aloiraba ima pabu amadi masanapiani se kanana yengsinbingi mayamna nangbu kautuna kaplibase nangbu udrabro imagi thoiba imabu kari oirasige
ꯊꯣꯏꯕꯒꯤ ꯂꯣꯏꯅꯕꯤ ꯂꯤꯡꯖꯦꯜꯗꯤ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯤ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯧ ꯂꯩꯁꯥꯕꯤꯁꯤꯡꯅ ꯂꯤꯡꯖꯦꯜꯕꯨ ꯃꯀꯣꯛꯇ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯥꯟꯇꯤꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯂꯩꯃꯥꯏꯗ ꯇꯨꯊꯔꯛꯂꯝꯃꯤ ꯇꯧꯅꯔꯤꯕ ꯃꯌꯥꯝꯗꯨꯗ ꯑꯕꯦꯊꯣꯏꯒ ꯂꯤꯟꯊꯣꯏꯒꯗꯤ ꯀꯞꯄꯒ ꯁꯪꯗ꯭ꯔꯤ ꯃꯃꯥꯕꯨ ꯌꯦꯡꯒꯗ꯭ꯔꯥ ꯃꯅꯝꯃꯕꯨ ꯌꯦꯡꯒꯗ꯭ꯔꯥ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯝꯒꯗ꯭ꯔꯥ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯊꯣꯏꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯤ ꯁꯣꯔꯥꯠ ꯍꯦꯛ ꯂꯣꯏꯕꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯣꯟꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯔꯤ ꯂꯤꯡꯖꯦꯜꯗꯨ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯂꯝꯃꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯝꯂꯒ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕꯤ ꯁꯥꯟꯇꯤꯅ ꯍꯪꯉꯤ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯅꯐꯤ ꯅꯥꯟꯅ ꯁꯦꯠꯂꯤꯕꯗꯨꯅ ꯊꯣꯏꯕꯒꯤ ꯁꯣꯔꯥꯠ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯑꯍꯣꯕ ꯃꯤꯅ ꯐꯅ ꯍꯥꯏꯅꯔꯣꯏꯅꯦ ꯑꯩ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯒꯦ ꯏꯃꯥ ꯏꯋꯥ ꯏꯄꯨꯔꯣꯏꯕ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯌꯨꯝꯁꯦ ꯁꯨꯝ ꯂꯩꯁꯤꯜꯂꯒ ꯁꯨꯝ ꯂꯩꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯐꯤꯔꯣꯏꯒ ꯂꯣꯏꯔꯒ ꯆꯠꯂꯣ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀꯨꯝꯃꯩ ꯑꯣꯏꯅꯤ ꯅꯪ ꯀꯨꯝꯃꯩ ꯑꯣꯏꯅ ꯌꯦꯡꯅꯕ ꯈꯛꯁꯤꯟꯒꯅꯨꯀꯣ ꯀꯩꯅꯣ ꯏꯃꯥꯒꯤ ꯋꯥꯍꯩ ꯈꯣꯟꯗꯥꯗꯨꯕꯣ ꯑꯩꯅ ꯏꯋꯥ ꯂꯩꯇ꯭ꯔꯦ ꯏꯄꯥꯝꯗ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯕꯗ ꯏꯃꯥꯅꯁꯨ ꯌꯥꯝ ꯌꯥꯅꯤꯡꯂꯤꯁꯦ ꯑꯩꯕꯨ ꯏꯋꯥ ꯂꯩꯇꯕꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯅꯈꯨꯠ ꯄꯦꯟꯅ ꯑꯣꯠꯄꯤꯒꯦ ꯍꯥꯏꯕ ꯏꯋꯥ ꯂꯩꯔꯤꯉꯩꯗ ꯐꯥꯎꯕ ꯏꯃꯥꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡ ꯆꯩꯅꯤꯡꯕ ꯆꯩ ꯇꯧꯔꯒ ꯃꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯅꯕ ꯏꯋꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯉꯥꯡꯒꯦ ꯁꯩꯒꯦ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯩ ꯋꯥ ꯉꯥꯡꯕꯗ ꯏꯊꯛ ꯀꯥꯒꯤ ꯀꯥꯗꯤ ꯈꯜꯂꯛꯀꯅꯨ ꯅꯪꯁꯦ ꯉꯔꯥꯡꯒꯤ ꯉꯈꯥꯅꯤ ꯈꯪꯂꯕ꯭ꯔꯥ ꯊꯣꯏꯕ ꯍꯦꯛ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯪ ꯅꯨꯡꯉꯥꯏꯇꯅꯕ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯍꯥ ꯅꯪꯕꯨ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯗꯧꯅ ꯑꯩꯅ ꯑꯃꯨꯛ ꯅꯈꯣꯡ ꯄꯥꯏꯔꯒ ꯈꯨꯔꯨꯝꯈꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩꯗꯤ ꯂꯩꯃꯤꯟꯅꯕ ꯉꯝꯖꯔꯣꯏ ꯍꯥꯏꯖꯕꯅꯤ ꯄꯥꯕꯨꯡ ꯍꯥꯏꯔ ꯏꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ ꯏꯃꯥꯅ ꯃꯤꯠꯅꯗ ꯌꯦꯡꯈꯤꯕꯗ ꯄꯥꯕꯨꯡꯗꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯁꯨ ꯏꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯀꯅꯥꯅ ꯆꯨꯝꯃꯤ ꯀꯅꯥꯅ ꯂꯥꯜꯂꯤ ꯈꯟꯕ ꯅꯠꯇꯦ ꯏꯃꯥꯅꯕꯨ ꯍꯥꯏꯔꯕꯗꯤ ꯆꯨꯝꯃꯕꯅꯤ ꯏꯃꯥꯗ ꯀꯅꯥꯝꯇ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯌꯥꯔꯣꯏꯅ ꯂꯩꯈꯤꯗꯣꯏꯅꯤ ꯊꯥꯏꯅꯒꯤ ꯋꯥꯗꯣ ꯍꯧꯖꯤꯛꯇ ꯅꯪꯅ ꯀꯣꯊꯣꯛꯂꯒ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯣꯏ ꯅꯪ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯌꯥꯝ ꯂꯩꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯈꯪꯂꯕꯅꯤ ꯅꯪꯅ ꯅꯄꯥꯝꯗ ꯂꯩꯈꯤꯒꯦ ꯍꯥꯏꯕꯗ ꯑꯩ ꯊꯤꯡꯗꯦꯅ ꯁꯨꯞꯅꯇꯒꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯆꯍꯤ ꯐꯤꯔꯣꯏ ꯂꯣꯏꯔꯒ ꯆꯠꯂꯨ ꯍꯥꯏꯕ ꯈꯛꯇꯅꯤ ꯆꯍꯤ ꯂꯣꯏꯕꯗꯣ ꯑꯩꯗꯤ ꯉꯥꯏꯕ ꯉꯝꯖꯔꯔꯣꯏꯕꯣ ꯏꯃꯥꯈꯣꯏꯒꯤ ꯁꯤꯒꯤ ꯂꯟꯊꯨꯝ ꯁꯝꯄꯇꯤꯒ ꯑꯃꯠꯇ ꯄꯥꯝꯖꯗꯦ ꯏꯄꯥꯝꯗ ꯏꯕꯨꯡ ꯑꯅꯤ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯩꯔꯤꯌꯦ ꯃꯆꯥꯅꯨꯄꯤ ꯑꯩ ꯏꯇꯣꯝꯇꯅꯤ ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯆꯧꯕ ꯄꯤꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯁꯨ ꯁꯦꯝꯕꯤꯅꯕ ꯁꯦꯝ ꯁꯥꯏ ꯏꯄꯥꯝꯗ ꯏꯕꯨꯡ ꯏꯄ꯭ꯋꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯏꯃꯥꯏꯆꯥ ꯂꯩꯖꯧꯔꯒꯦ ꯅꯪꯅ ꯁꯤꯔꯒꯦ ꯈ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯉꯥꯡꯗꯣ ꯊꯝꯂꯝꯕ ꯇꯥꯕ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤ ꯅꯪꯗꯤ ꯈꯔ ꯂꯩꯔꯒ ꯅꯌꯨꯝ ꯄꯥꯟꯈꯤꯅꯤ ꯑꯉꯥꯡꯗꯨꯗꯤ ꯀꯅꯥꯅ ꯁꯦꯟꯅꯕꯤꯅꯤ ꯑꯩꯗꯤ ꯏꯃꯥꯒꯨꯝꯕꯤ ꯅꯠꯆꯗꯦ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯤ ꯑꯩꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯣꯏꯅꯣ ꯑꯗꯨꯒ ꯏꯃꯨꯡꯁꯨ ꯑꯅꯤ ꯁꯨꯅꯤꯡꯗꯦ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯕꯁꯤꯃꯛꯇꯗ ꯀꯔꯤꯒꯤ ꯑꯩꯅ ꯑꯃꯨꯛ ꯑꯍꯦꯟꯕ ꯄꯥꯝꯗꯣꯏ ꯑꯩ ꯆꯠꯂꯦ ꯑꯃꯨꯛ ꯍꯟꯅ ꯊꯤꯡꯕꯤꯔꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯤꯡꯖꯦꯜ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ ꯁꯥꯟꯇꯤ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯆꯥ ꯂꯩꯈꯤꯗꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯃꯃꯧ ꯅꯨꯄꯤꯗ ꯈꯣꯜ ꯀꯟꯅ ꯉꯥꯡꯂꯨꯔꯕꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ ꯈꯟꯅ ꯃꯥ ꯇꯨꯃꯤ ꯂꯩꯖꯍꯧꯏ ꯏꯃꯨꯡꯗ ꯑꯕꯦꯊꯣꯏꯒ ꯂꯤꯟꯊꯣꯏꯒꯁꯨ ꯃꯃꯥꯒ ꯃꯅꯝꯃꯒꯗ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯑꯕꯦꯊꯣꯏꯅ ꯂꯤꯟꯊꯣꯏ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯏꯅꯝꯃꯁꯦ ꯑꯃꯔꯣꯝꯗ ꯃꯔꯤꯡꯆꯜ ꯌꯥꯝꯅ ꯈꯥꯕꯅꯤ ꯃꯥ ꯑꯉꯥꯡ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯆꯥꯎꯅꯕ ꯌꯣꯛꯈꯤꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯏꯆꯦ ꯑꯗꯣ ꯅꯤꯡꯉꯣꯜꯒꯤ ꯃꯆꯥꯕꯨ ꯄꯤꯕꯥꯒꯤ ꯃꯆꯥꯅ ꯀꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯣꯏꯅꯣ ꯃꯥ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥꯗꯤ ꯁꯣꯏꯗꯅ ꯐꯥꯎꯔꯛꯈꯤꯅꯤ ꯃꯥꯒꯤ ꯃꯕꯨꯡ ꯑꯅꯤꯗꯨꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯆꯥ ꯂꯣꯏꯅ ꯂꯩꯔꯤꯅꯤ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯨꯒꯤ ꯄꯦꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯕꯦꯝꯃꯗꯣ ꯃꯣꯏꯅ ꯀꯩꯁꯨ ꯂꯨꯅ ꯇꯧꯕꯤꯔꯝꯃꯣꯏ ꯈꯪꯉꯤ ꯑꯗꯨꯒꯤ ꯈꯟꯕꯗ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨꯗꯤ ꯄꯤꯕꯥꯒꯤ ꯃꯆꯥ ꯑꯩꯁꯤꯒ ꯅꯤꯡꯉꯣꯜꯒꯤ ꯃꯆꯥ ꯑꯩꯁꯤꯒ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯈꯦꯟꯅꯕ ꯇꯥꯕꯅꯤꯅꯦ ꯐꯔꯦꯗ ꯑꯃꯔꯣꯝꯗ ꯑꯕꯦꯝꯃꯗꯣ ꯏꯅꯝꯃꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕꯅ ꯑꯩꯈꯣꯏ ꯍꯥꯏꯔ ꯅꯣꯡꯃꯗꯤ ꯌꯨꯝ ꯄꯥꯟꯈꯤꯅꯤ ꯏꯃꯥ ꯄꯥꯕꯨꯡ ꯍꯥꯏꯔ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯏ ꯂꯩꯈ꯭ꯔꯁꯅꯨꯗ ꯑꯍꯜ ꯑꯣꯏꯅ ꯆꯍꯤ 5-6 ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯕꯦꯊꯣꯏꯁꯨ ꯂꯤꯟꯊꯣꯏꯁꯨ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯕꯤꯅꯣꯏꯒ ꯁꯥꯟꯇꯤꯒꯁꯨ ꯃꯈꯣꯏ ꯃꯇꯣꯝꯇ ꯁꯍꯔꯒꯤ ꯌꯨꯝ ꯑꯗꯨꯗ ꯇꯔꯛ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨ ꯂꯥꯛꯇꯨꯅ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯂꯩꯔꯝꯃꯤ ꯕꯤꯅꯣꯏ ꯑꯃꯗꯤ ꯁꯥꯟꯇꯤꯗꯤ ꯃꯇꯝ ꯁꯥꯡꯅ ꯁꯍꯔꯗ ꯂꯩꯔꯛꯂꯕ ꯑꯣꯏꯕꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯀꯌꯥ ꯇꯣꯠꯅ ꯇꯤꯟꯅꯔꯝꯗꯦ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒ ꯐꯥꯎꯕ ꯃꯤꯅꯨꯡꯁꯤ ꯀꯌా ꯄꯣꯛꯅꯔꯝꯗꯦ ꯕꯤꯅꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯥ ꯀꯦꯁꯣꯗꯤ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯑꯅꯤꯅꯤ ꯑꯗꯨꯅ ꯁꯥꯟꯇꯤꯒ ꯕꯤꯅꯣꯏꯒ ꯈꯛꯇ ꯑꯆꯧꯕ ꯌꯨꯝꯗꯨꯗ ꯇꯔꯛ ꯂꯩꯕꯗꯨꯗ ꯌꯨꯝꯗꯨ
ꯀꯦꯁꯣꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯈꯛꯅꯤ ꯀꯦꯁꯣꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯕꯨꯡꯉꯣꯅ ꯑꯁꯨꯝꯅ ꯃꯅꯥꯎꯅꯨꯄꯥ ꯇꯣꯝꯕꯗ ꯍꯥꯏꯔꯝꯃꯤ, ꯇꯣꯝꯕ, ꯍꯌꯦꯡꯗꯤ ꯄꯥꯕꯨꯡ ꯆꯧꯍꯣꯏꯗ ꯆꯠꯂꯒ ꯋꯥꯔꯤ ꯑꯔꯣꯏꯕ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯗꯦ꯫ ꯀꯩ ꯋꯥꯔꯤꯅꯣ ꯇꯥꯆꯧ? ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯆꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤꯅꯦ꯫ ꯃꯣꯏꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯝꯇ ꯂꯩꯕꯁꯨ ꯅꯠꯇ꯭ꯔꯦ꯫ ꯑꯗꯨꯅ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯗ ꯁꯤꯟꯅꯔꯝꯃꯨ ꯍꯥꯏꯒꯗꯕꯅꯤ꯫ ꯃꯣꯏꯒꯤ ꯍꯣꯍꯥ ꯍꯥꯏꯔꯛꯄ ꯑꯊꯨ ꯑꯀꯥꯏ ꯑꯃ ꯌꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯂꯥꯛꯂꯒ ꯌꯦꯡꯕꯤꯒꯗꯕ ꯅꯠꯇꯦ, ꯑꯅꯛꯄꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯆꯦꯟꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯇꯩ ꯂꯧꯕ ꯉꯝꯗ꯭ꯔꯁꯨ ꯌꯨꯝꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯍꯣꯏ ꯇꯥꯆꯧ, ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯆꯠꯂꯒ ꯍꯥꯏꯔꯨꯁꯤ꯫ ꯌꯥꯗ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤꯗꯤ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯕꯤꯅꯣꯏꯒ ꯁꯥꯟꯇꯤꯒꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯑꯁꯨꯝꯅ ꯀꯧꯔꯝꯃꯤ, ꯄꯥꯕꯨꯡꯆꯧ, ꯏꯃꯥꯕꯣꯛ, ꯑꯝꯇ ꯊꯣꯛꯄꯤꯔꯣ꯫ ꯕꯤꯅꯣꯏ ꯊꯣꯔꯛꯂꯝꯃꯤ, ꯁꯥꯟꯇꯤꯅ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯥ ꯑꯅꯤꯅ ꯉꯟꯅ ꯂꯥꯛꯂꯤꯕꯗꯤ? ꯕꯨꯡꯉꯣꯅ, ꯄꯥꯕꯨꯡꯆꯧ, ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯀꯣꯏꯊꯣꯛꯇꯅ ꯖꯞ ꯑꯗꯨꯝ ꯍꯥꯏꯔꯒꯦ꯫ ꯄꯥꯕꯨꯡꯆꯧꯒꯤꯗꯤ ꯅꯆꯥꯅꯨꯄꯥꯁꯨ ꯂꯩꯕ ꯅꯠꯇ꯭ꯔꯦ, ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯄꯥꯕꯨꯡꯆꯧꯒꯤ ꯌꯨꯝꯖꯥꯎ ꯑꯁꯦ ꯑꯩ ꯅꯠꯇ꯭ꯔꯒ ꯇꯣꯝꯕ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯑꯃꯗ ꯁꯤꯟꯅꯔꯝ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯣꯟꯅ ꯑꯩꯈꯣꯏꯒ ꯄꯥꯕꯨꯡꯆꯧꯒ ꯅꯨꯡꯉꯥꯏꯅꯔꯛꯑꯣꯏ꯫ ꯍꯦꯔꯥ, ꯀꯩꯅꯣꯗ ꯕꯨꯡꯉꯣ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯄꯤꯔꯨ ꯀꯥꯏꯗꯤ ꯀꯩꯅꯣ? ꯂꯥꯏꯅ ꯂꯦꯝꯅ ꯊꯥꯗꯔꯛꯄ ꯁꯦꯜꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯖꯥꯎ ꯑꯁꯦ ꯁꯥꯈꯤꯕ ꯅꯠꯇꯦꯅꯦ꯫ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯍꯨꯃꯥꯡ ꯃꯃꯜꯅ ꯁꯥꯈꯤꯕ ꯌꯨꯝꯅꯤ꯫ ꯕꯨꯡꯉꯣꯅ, ꯃꯥꯕꯣꯛꯅ ꯃꯊꯣꯡ ꯃꯔꯣꯝ ꯈꯪꯗꯅ ꯍꯩꯄꯥ ꯁꯥꯔꯛꯀꯅꯨ꯫ ꯅꯣꯏꯅ ꯌꯨꯝ ꯁꯥꯔꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯅꯠꯇ꯭ꯔꯣ? ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯁꯦ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯂꯧꯕꯗꯤ ꯅꯠꯇꯦꯗꯅ, ꯁꯦꯜ ꯄꯤꯔꯒ ꯂꯩꯔꯤꯅꯤꯅꯦ꯫ ꯃꯇꯝꯗꯨꯗ ꯅꯣꯏꯒꯤ ꯂꯨꯍꯣꯡꯕ ꯁꯦꯜ ꯂꯩꯇꯗꯅ ꯑꯩꯈꯣꯏꯒꯤ ꯏꯈꯣꯡ ꯄꯥꯏꯗꯦꯗ ꯈꯥꯈꯩ ꯀꯞꯄꯒ ꯍꯥꯏꯖꯕꯗꯨꯗ ꯑꯩꯈꯣꯏꯅ ꯏꯪꯈꯣꯜ ꯑꯁꯦ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯅꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯁꯔꯨꯛꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯨꯅꯤ? ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯏꯪꯈꯣꯜ ꯁꯔꯨꯛ ꯂꯩ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯌꯣꯟꯈꯤꯕꯗꯨꯗꯤ ꯌꯥꯝꯅ ꯍꯣꯡꯅ ꯌꯣꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃꯗ ꯁꯦꯜ ꯌꯥꯝꯅ ꯇꯥꯡꯅ ꯈꯪꯂꯕ꯭ꯔꯥ? ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯈꯤꯕꯗꯨꯁꯨ ꯃꯇꯝꯗꯨꯗ ꯆꯠꯅꯕ ꯃꯃꯜꯗ ꯂꯩꯈꯤꯕ꯫ ꯍꯧꯖꯤꯛ ꯂꯩꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯃꯌꯥꯝ ꯄꯤꯔꯝꯂꯅꯤ꯫ ꯍꯦꯔꯥ, ꯍꯨꯏꯅꯥꯎ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯃꯄꯨ ꯆꯤꯛꯑꯦ ꯍꯥꯏꯕꯗꯣ ꯍꯦꯛ ꯊꯣꯛꯏꯗ꯫ ꯅꯈꯣꯏꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯄꯗ, ꯏꯃꯨꯡꯒꯤ ꯑꯅꯥ ꯑꯌꯦꯛ ꯑꯃ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯏꯄꯥꯡꯒꯜꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯁꯦꯜ ꯈꯧꯖꯥꯎ ꯄꯨꯊꯣꯛꯇꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯄꯥꯕꯨꯡꯆꯧꯅ ꯅꯠꯇ꯭ꯔꯥ ꯉꯁꯤ ꯅꯈꯣꯏꯕꯨ ꯅꯁꯥꯒꯤ ꯁꯤꯟꯐꯝ ꯃꯆꯥ ꯑꯃꯃꯝ ꯄꯥꯏꯍꯜꯂꯤꯕꯗꯣ? ꯑꯩꯈꯣꯏꯅ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯍꯩꯔ ꯉꯁꯤ ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ? ꯃꯕꯣꯛ, ꯃꯁꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥ ꯅꯠꯇꯦ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯂꯦꯝꯅ ꯂꯩꯕꯤꯌꯨ꯫ ꯑꯩꯈꯣꯏꯁꯨ ꯄꯥꯕꯨꯡꯆꯧꯒꯤ ꯊꯕꯛ ꯑꯃ ꯊꯣꯛꯄꯗ ꯃꯥꯡ ꯊꯥꯅ ꯆꯦꯜꯂꯒ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ? ꯍꯣꯠꯅꯈꯤꯕ ꯃꯇꯦꯡ ꯄꯥꯡꯅꯈꯤꯕ ꯃꯌꯥꯝꯗꯣ ꯀꯣꯊꯣꯛꯇꯅ ꯉꯥꯡꯅꯔꯁꯤ ꯍꯥꯏꯕ꯭ꯔꯣ? ꯀꯣꯊꯣꯛꯅꯕꯗꯤ ꯅꯣꯏꯅ ꯁꯤꯜꯂꯒ ꯀꯔꯤꯅ ꯇꯤꯛ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯅꯣꯏꯗ ꯄꯤꯌꯨ ꯀꯥꯏꯗꯦ? ꯍꯥ, ꯀꯔꯤꯅꯣ? ꯅꯔꯜ ꯂꯩꯔꯒ ꯅꯝꯗꯅ ꯂꯩꯔꯨ ꯂꯥꯎꯅꯦ꯫ ꯍꯧꯖꯤꯛꯄꯨ ꯄꯥꯕꯨꯡꯆꯧꯒ ꯏꯃꯥꯕꯣꯛꯀꯒꯤꯅꯤ ꯍꯥꯏꯕꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯤꯕꯤ ꯅꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯒꯦ? ꯅꯤꯡꯉꯣꯜ ꯃꯋꯥ ꯄꯦꯠ ꯂꯥꯎꯕ ꯑꯅꯤꯗꯨꯅ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯔꯤꯒꯦ? ꯅꯣꯏꯒꯤ ꯍꯣꯍꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯒꯦ? ꯑꯩꯈꯣꯏꯒꯤ ꯍꯣꯍꯥ ꯍꯥꯏꯔꯛꯄꯗ ꯅꯈꯣꯏꯅ ꯆꯦꯟꯁꯤꯟꯕꯤ ꯍꯥꯏꯗꯨꯅꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯅꯈꯣꯏꯒꯤ ꯑꯣꯏꯒꯦ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏꯅꯁꯨ ꯌꯥꯔꯣꯏ, ꯃꯤꯅꯁꯨ ꯌꯥꯔꯣꯏ꯫ ꯅꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯅ ꯏꯆꯥꯅꯤ ꯈꯟꯅ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯍꯣꯠꯅꯕꯤꯔꯤ, ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕꯤꯔꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯁꯝꯕꯜ ꯌꯨꯝꯀꯩꯁꯤꯗꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯒꯤꯅꯤꯅꯦ꯫ ꯑꯣ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯏꯃꯥꯕꯣꯛꯀ ꯄꯥꯕꯨꯡꯆꯧꯒꯅ ꯌꯥꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯐꯩ, ꯁꯤꯗꯩꯗꯤ ꯅꯃꯤꯠ ꯇꯤꯠ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ꯫ ꯑꯁꯨꯝꯅ ꯕꯨꯡꯉꯣ ꯑꯃꯗꯤ ꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯕꯤꯅꯣꯏꯒ ꯁꯥꯟꯇꯤꯒꯗ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯝꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯕꯨꯡꯉꯣ, ꯇꯣꯝꯕꯗ ꯅꯠꯇꯅ ꯀꯦꯁꯣ ꯑꯃꯗꯤ ꯇꯌꯥꯡ ꯐꯥꯎꯕ ꯌꯥꯎꯅ ꯕꯤꯅꯣꯏꯒ ꯁꯥꯟꯇꯤꯒꯗ ꯏꯇꯠ ꯇꯠꯇꯅ ꯈꯠꯅꯕ ꯍꯧꯔꯝꯃꯤ꯫ ꯈꯤꯇꯪ ꯇꯧꯕꯒ ꯋꯥꯉꯥꯡ ꯀꯣꯁꯤ ꯊꯥꯡꯕ, ꯀꯔꯦꯝ ꯀꯊꯥꯏꯅꯕ, ꯃꯤ ꯎꯁꯤꯠꯇꯕꯅꯆꯤꯡꯕ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯁꯨꯃꯥꯡ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯕꯤꯅꯣꯏꯅ ꯁꯥꯟꯇꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯁꯥꯟꯇꯤ, ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯀꯦ, ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ? ꯀꯔꯤ ꯋꯥꯐꯝꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯈꯣꯏꯕꯨ ꯏꯆꯥ ꯅꯨꯄꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯕꯨꯡꯉꯣꯒ ꯇꯣꯝꯕꯒꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯈꯥꯡꯕ ꯌꯥꯝ ꯋꯥꯔꯦ꯫ ꯏꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯌꯨ ꯀꯩꯁꯨ ꯌꯥꯔꯣꯏ꯫ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏ ꯍꯥꯏꯕꯕꯨ ꯂꯥꯞꯅ ꯂꯩꯈ꯭ꯔꯕ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯄꯨꯟꯁꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯕ ꯃꯁꯤ ꯈꯛꯇꯅꯤ꯫ ꯑꯩꯁꯨ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯧꯗꯣꯔꯛꯂꯤ ꯋꯥꯐꯝꯗꯣ ꯈꯟꯕ ꯀꯨꯏꯔꯕꯅꯤ꯫
ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯣꯡꯃꯇ ꯃꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯁꯔꯨꯛ ꯌꯥꯔꯨꯗ꯭ꯔꯒ ꯍꯧꯖꯤꯛ ꯈꯛꯇ ꯑꯩꯈꯣꯏꯒꯤ ꯋꯥꯔꯕ ꯃꯇꯝꯗ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯏ ꯍꯥꯏꯗꯅ ꯋꯥꯔꯧꯈꯤꯔꯣꯏꯗ꯭ꯔꯅꯦ? ꯋꯥꯔꯧꯔꯕꯁꯨ ꯑꯩꯈꯣꯏꯅ ꯊꯦꯝꯖꯤꯟꯕ ꯇꯥꯔꯦꯗꯅ꯫ ꯌꯥꯔꯛꯄ ꯌꯥꯔꯛꯇꯕ ꯍꯥꯏꯕꯗꯨꯅ ꯂꯩꯕꯒꯤ ꯋꯥꯅꯤ, ꯑꯩꯈꯣꯏꯅꯤ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯖꯔꯨꯁꯤ꯫ ꯍꯣꯏ, ꯍꯥꯏꯗꯨꯅꯗꯤ ꯌꯦꯡꯂꯨꯔꯁꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯆꯠꯅꯕ ꯇꯧꯔꯁꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯗꯤ꯫ ꯍꯣꯏ, ꯑꯗꯨꯝꯅ ꯇꯧꯔꯁꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯕꯤꯅꯣꯏ ꯑꯃꯗꯤ ꯁꯥꯟꯇꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯕꯤꯅꯣꯏꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯄꯨꯟꯁꯤꯕꯒ ꯎꯅꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯂꯤ, ꯄꯨꯡꯀꯛ ꯆꯥꯎꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯤ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯠꯇ꯭ꯔꯒꯁꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯏꯃꯨꯡ ꯑꯃꯈꯛꯇꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯅꯦ ꯃꯀꯨ ꯂꯥꯛꯄꯒꯤ ꯍꯔꯥꯎ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯆꯥꯛꯂꯦꯟ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡ ꯃꯈꯣꯏ ꯄꯨꯂꯞ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ ꯄꯨꯟꯁꯤꯕꯅ꯫ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯏꯊꯥ ꯊꯥꯖꯗꯅ ꯃꯐꯝꯁꯤ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯅꯆꯥꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯁꯥꯟꯇꯤꯗꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕ, ꯅꯪꯒꯤ ꯅꯃꯥ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯦ꯫ ꯏꯆꯥꯕꯨ ꯏꯃꯥꯅ ꯀꯌꯥꯗ ꯃꯤꯔꯥꯏꯔꯨꯕ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯌꯥꯎꯗꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯃꯇꯝ ꯑꯃꯗ ꯏꯃꯥꯅ ꯂꯥꯟꯈꯤꯕ, ꯏꯃꯥꯅ ꯋꯥꯏ ꯋꯥꯇꯥ ꯊꯦꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯏꯆꯥꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯔꯛꯎꯀꯣ꯫ ꯍꯤꯔꯥ, ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯑꯩꯗꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦꯕ꯫ ꯂꯩꯃꯤꯟꯅꯔꯕꯗꯤ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕ ꯈꯠꯅꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯇꯣꯏꯅ ꯃꯔꯩ ꯌꯦꯠꯅꯩ, ꯑꯗꯨꯕꯨ ꯑꯗꯨꯛ ꯍꯛꯅ ꯃꯥꯂꯣꯝ ꯊꯝꯕꯗꯤ ꯊꯝꯅꯗꯦꯗ꯫ ꯏꯃꯥꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤꯕꯗꯨ ꯃꯉꯥꯏ꯫ ꯅꯆꯥ ꯑꯩꯗꯤ ꯃꯤꯑꯣꯏ ꯑꯃꯗ ꯀꯨꯏꯅ ꯋꯥꯔꯧꯕ ꯍꯩꯖꯗꯦ꯫ ꯕꯤꯅꯣꯏꯅ: ꯍꯣꯏ, ꯍꯧꯈꯤꯕꯗꯨꯅ ꯍꯧꯈꯤꯕ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯁꯤ ꯄꯨꯟꯁꯤꯕ꯫ ꯅꯪꯒꯤ ꯈꯨꯔꯥꯒꯤ ꯃꯆꯥꯅꯨꯄꯥ ꯕꯨꯡꯉꯣꯒ ꯇꯣꯝꯕꯒꯅ ꯑꯩꯈꯣꯏꯗꯤ ꯏꯆꯥꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯌꯨꯝ ꯑꯗꯨ ꯃꯈꯣꯏꯗ ꯄꯤꯔꯣ ꯍꯥꯏꯗꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕ ꯍꯧꯗꯨꯅꯇ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯅꯃꯥꯒ ꯑꯩꯒꯗ ꯂꯩꯕꯅꯤꯅ ꯃꯈꯣꯏꯒꯤ ꯊꯑꯣꯏꯅ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯕꯁꯨ ꯀꯤꯖꯩ꯫ ꯑꯗꯨꯅ ꯅꯪ ꯂꯩꯔꯕꯗꯤ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯍꯦꯟꯖꯤꯟꯕ ꯉꯝꯂꯔꯣꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ, ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩ ꯌꯥꯗꯤ ꯌꯥꯝ ꯌꯥꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯌꯥꯕꯗꯤ ꯉꯝꯂꯣꯏ꯫ ꯃꯈꯣꯏꯁꯨ ꯁꯍꯔꯗ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛꯀꯤ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯦ꯫ ꯑꯩꯅ ꯏꯪꯈꯣꯜ ꯑꯁꯦ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯑꯕꯣꯛꯀ ꯄꯨꯟꯅ ꯂꯩꯕꯅꯤ꯫ ꯑꯩ ꯆꯠꯈ꯭ꯔꯕꯗꯤ ꯑꯕꯣꯛꯇꯤ ꯀꯅꯥꯒ ꯂꯩꯍꯧꯅꯤ? ꯑꯩꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯗꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯛꯄ ꯑꯕꯣꯛꯀꯤ ꯇꯧꯕꯤꯃꯜ ꯎꯠꯄ ꯑꯣꯏꯅ ꯑꯕꯣꯛꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩ ꯑꯕꯣꯛꯀꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯅ ꯇꯧꯒꯤ ꯋꯥꯁꯛꯈ꯭ꯔꯦ꯫ ꯄꯥꯕꯨꯡꯒꯤ ꯋꯥꯗꯣ ꯑꯩꯅ ꯌꯩꯊꯠꯄꯅ ꯆꯠꯂꯦ꯫ ꯍꯌꯦꯡ ꯑꯕꯣꯛꯅ ꯂꯩꯇ꯭ꯔ ꯃꯇꯨꯡ ꯑꯩ ꯁꯣꯏꯗꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯈꯤꯒꯦ꯫ ꯌꯥꯔꯗꯤ ꯄꯨꯟꯁꯤꯕ, ꯁꯍꯔꯗ ꯂꯩꯈꯤꯕ ꯅꯈꯣꯏꯒꯤ ꯃꯥꯃꯁꯤꯡꯗꯨ ꯀꯧꯔꯒ ꯑꯕꯣꯛꯁꯤꯒ ꯂꯩꯍꯟꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯑꯩꯈꯣꯏꯒꯤꯁꯦ ꯎꯄꯥꯏ ꯂꯩꯃꯟꯗꯕꯒꯤ ꯍꯥꯏꯔꯕꯅꯤꯅꯦ꯫ ꯏꯃꯥ, ꯃꯗꯨꯗꯤ ꯅꯨꯡꯉꯥꯏꯒꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯃꯥꯃꯁꯤꯡꯗꯣ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯑꯃꯃꯝꯒꯤ ꯁꯍꯔꯗ ꯂꯩꯈꯤꯕ ꯀꯨꯏꯔꯦ꯫ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯏꯪꯈꯣꯜꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯁꯤꯟꯅꯔꯝꯂꯒ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯑꯕꯣꯛꯄꯨꯁꯨ ꯃꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯁꯤꯗꯕꯨ ꯑꯩꯅ ꯀꯝꯗꯧꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯥꯃꯁꯤꯡꯗꯨꯗ ꯑꯕꯣꯛꯀ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯗꯣꯏꯅꯣ? ꯃꯗꯨ ꯃꯤꯒꯤ ꯇꯧꯔꯤꯃꯦꯜ ꯈꯪꯗꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯏꯃꯥ꯫ ꯅꯆꯥ ꯑꯩꯁꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯤꯡꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯕꯣꯛ ꯑꯃꯗꯤ ꯃꯥꯃꯁꯤꯡꯅ ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯈꯤꯕꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯄꯁꯨ ꯐꯠꯇꯦ꯫ ꯃꯇꯝ ꯈꯔꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯋꯥꯔꯁꯨ ꯋꯥꯅ ꯈꯪꯕꯤꯔꯣ꯫ ꯑꯕꯣꯛ ꯍꯦꯛ ꯂꯩꯇꯕꯒ ꯑꯩꯈꯣই ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗꯨꯗ ꯁꯥꯟꯇꯤ ꯑꯃꯗꯤ ꯕꯤꯅꯣꯏ ꯃꯈꯣꯏ ꯑꯅꯤ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔ ꯉꯥꯏꯕ ꯇꯥꯔꯝꯃꯤ꯫ ꯕꯤꯅꯣꯏꯅ: ꯍꯣꯏ ꯍꯣꯏ, ꯏꯆꯥꯅ ꯐꯅꯕ ꯁꯤꯜꯂꯨ꯫ ꯃꯇꯝꯁꯤꯁꯨ ꯊꯦꯡꯈ꯭ꯔꯦꯅꯦ, ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ꯫ ꯂꯝ ꯂꯥꯞꯄꯅꯤꯅ ꯌꯨꯝ ꯌꯧꯕꯗ ꯊꯦꯡꯈꯤꯅꯤ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯅꯆꯥ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯆꯒꯦ꯫ ꯄꯨꯟꯁꯤꯕꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗꯤ ꯊꯤꯟꯗꯣꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯕꯤꯅꯣꯏꯒ ꯁꯥꯟꯇꯤꯒ ꯃꯈꯣꯡꯅ ꯆꯠꯈꯤ꯫ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯁꯥꯟꯇꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯃꯇꯝ ꯈꯔꯃꯨꯛ ꯉꯥꯏꯈꯤꯕ ꯇꯥꯔꯕ, ꯋꯥꯗꯤ ꯋꯥꯔꯅꯤꯗ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯃꯕꯣꯛꯀ ꯃꯥꯃꯁꯤꯡꯗꯨꯒꯅ ꯏꯆꯥꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯇꯧꯕꯤꯃꯜ ꯎꯠꯂꯤꯕꯅꯤ ꯃꯥꯁꯨ꯫ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔ ꯈꯥꯡꯂꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯜꯂꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯉꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫